Minister Makhan relief camp the Lakkadaba Khongchat Yaningdaba Fongdorakle. Thasigi Nipanda Chief Minister Makhan relief camp the Laktuna Changja from Laurakliba IDP Singa Unaduna Wari Sananaba Tharang Taurakliba se Working Committee Joint Tribes Council Manipurgi Maikaidagi Akan Mamongda Yaningdaba Fongdorakle. Committee asigi chairol amana Chief Minister gi Khongchat asi yaningde hairaduna mahakna relief camp asida laktringai gi mamangda mi hathina hatok pikraba lengmai naga taruki justice hana fangangedabani hairi. Chief Minister Makhan relief camp ta lakani haibasi yaningde hairaduna me 16 lising ani kun tarukta kuki singna lailon paifai kuldagi naga micham taruk fakraga mi hathina hatok pikhi hauzik fawba justice fangdabana asi bataruki hakchang sing laudribani mathau mangam su pangthoktribani. Asigumba tanja asida laingang laikhidraba singi imungi miyoi singda justice fangandringai mamangda naga area da official natraga public ki thoram sing pangthokpa chumloi hairi. Loinana Chief Minister ki Khongchat asibu naga furuki miyoi pumnamak yauna CSO amadi community leader sing saruk yabiganu hainasu appeal tawrakhibaga loinana boycott tawbiu hairi.